SoO da Leiba UG Group Singda Lupa Crore Kuntaret Lakh Kuntraga Nipan gi Senpham Asi Cheque Oina Pikhi CM Pawasi Kanglai Paki Maida Pawse dagi Lakhatsavanei Kumzali Singani Kunithoi dagi SoO da Leiba UG Group Singi Fangpham Thokpa Senpham Sing Makoi Makoi gi account da kapnaba honari haina Chief Minister Nongthongbam Birena Phongdokhrei Chathariba Assembly Session asida ngasi wangkhem SG MLA ke Mega Chandran Star Question Chaniga Marfuga Mapanda SoO da Leiba UG Group Singda Lupa Crore Kunga Taret ka Lakh Kuntraga Nipan Cheque Oina Pikhiba Leibra amade Chahi Taraga Nithoigi Mamangdagi Sanakhiba Crime and Criminal Tracking Network System CCTNS Mathau Tauribra haina hangkhe Wahang asigi paukhum piraduna Chief Minister N Birena House da thamkhiba unvaking oikhiba maramna SoO da Leiba UG Group Singda Lupa Crore Kunga Taret ka Lakh Kuntraga Nipan gi Senpham Asi Cheque Oina Pikhiba nei Hanadagi adumak SoO da Leiba UG Group Singi Luchingba Singda Makoigi Fangpham Thokpa Senpham Sing Punna Piduna Lakli Adubu Kumzali Singani Kunithoi dagi Makoigi Veng account da Senpham Sing kamnaba thaurang taure Amaromda CCTNS ki matang da Chief Minister na hai Hauji Police Station Chamaga ani amade Higher Office Chamaga taramanga da CCTNS ningthina mathau tauri haina house da thamkhe Khulai Paiduna Khul Ngaklibasingbu Khulai Thadoknaba Leingakna Ngaihak Leitana appeal Touduna Lakli CM Pawasi Kanglai Paki Maida Pawse dagi Lakhatsavanei Manipur da mamang sahigi May 3 dagi Kanglup anigi marakta thokiba irang asi ikhang khangokdana thorokhiba oibana State amadi Central Security Forcing na fazana ngakpa ngamawdaba thaudok amane adubu tungda Central Force mayam ama laktuna State Force mobilize tawduna irang kanba maphamsingda deploy tawduna leirakle Kanglup ki irang manung asida ching amadi tamda khulai paiba miyoi kaya yamna leibagi haibagi matangda government asina assessment tawba leitre Khulai Paiduna Khul Ngaklibasing asibu Khulai Thadoknaba Leingak asina kanna honavada natana Ngaihak Leitana appeal tawduna lakle Athuba matamda mahausa gi phibamda hanjilaknaba honanaba leptri haina Chief Minister N Birena Phongdokhrei ngasi taraga nithoi suba Manipur Legislative Assembly gi taruk suba session gi numit taruk ni chanba numit ki question hour gi matangda opposition gi MLA Kangujam Ranjit na Khulai paiba kaya yamna leibagi haina hangbada house ki leader su oiriba amade home gi charge su puriba Chief Minister N Biren Singana assessment tawba leitri haina paukhum pirakpa sinade Khulai paiba miyoi saurangna asuk lei haiba khangdravade government asina law and order asi karamna ngakadoribano haibadu khumbiyu haikhe Leingak asina charangna asum thambasi karamba kanda loisan gadoribano Khul ngakpasing Khulai Thadoknaba kari thaurang tauribagi haina hangbada thaurang leite haibasina takpade Central Government hairakpasing induna samjaraban hasing awafamda tahangadoribara haibadu khumbiyu haina home gi charge su puriba Chief Minister N Biren gi pungning singsinkhe Chief Minister N Biren na house da makhatana thamkhivade thaudok asigi matangda masa na voluntary khul ngaksenaba thorokpa ngakta nei nakhoi nongmai paibra haina hanglubada ai khulai pai haina hairakadaba sunatte masigi mathakta state asigi home department ki confidential oiba haiba wafam khara leivana su no assessment on current ongoing situation haivane masi law and order soiri haina loba langa nei gravity of this situation naina batai yariba makai thuna tauna bohona ga nei matam kharadi changani haiba paukhum house ta thamkhe